Matamgi Manipuri Wari channel asibu tabiriba waipum namakpu taramna okjeri. Ngasi sumahong sagom Langla Langjin nimfuhumdoi suba tangkak amok mayamgi mafamda puduna lakjeri. Punna taminarasi. Lembiso harau mankiduna pregnant oibada ngairiba nupini nupani haimbasu khangriba masudugi bazardagi angangi firol ngakta leiraga yumda halai. Lembi makuta kaw ani pairaga harau laijahoigi kada changjarakpani. Adubu punsibana laijabu kolaga tumlaga leirambaduda thanglamba khongthangdo chap lepi. Nokfet tauraga makhongdo khuning kangduna kadudagi mamai leiraga khongthangdu tapna thangba hawi. Ima, kaino lotna chengi dawride. Punsibana hairakpani. Lembi su thangliba khongthangdo chap lepi. Aduga mamaidu leithoraktabida noi nungaina tumbaduda yeningraba adugini sana ai tumdiye ima angangsei tumba sumlambani asi hairaga punsibaso hawgalaklaga phamung machiduda phami ado nangbu hawgatlabo oimi hawgatlimi kaino imagi khawmayamdana isugi pirol ngaktani ne he is loire akhoi masedi hidakti leirabo ima. Lembi sumamaidu tapna leithorai aduga punsibagi paukum pide lainjigi phamung tamna changsilai phamung machiduda ngek phamthai punsibasu amukka hangjalai noi namong nupigi hidaka ai hidaka haibani ima kainu khangde ai narisei loina kaunakhrene mayamse leira abani nangbu nabu malibro aide nang nabudo kahbu kawkhre sana ima danati ai su kaurabani ima ai baramdam de changlukige hoi asi hairaga lembi so lainjigi masa nomduna hawdokbirai laija ho laija se tabra se ima hala ene he mitsingro se laija su taraduna mamiddo tapna pangthorai lembi na phamlaga leirambaduda tapna hawgatke tawi adubo lembi na lainjigi masado phatpharaga he kaino ne he hawgat kaino ne he sum potharaga layune ima wam ta haigena tawbane lainje so hawgat ke tawrambado amuk tumthai ai ima haibiyo se ima bazar hale ene he nang kai chaning bano amata sa ngawde imana hai khara leirakpani khara sagero hoi jage ma lembi khawdu dagi sem ama lawthoklaklaga adudi semsi khailagi ko lembi khon kantakna Rita bu kaurai Rita oh Rita ima ai khairagi harni nine do kawiruranu is masidi ba nasado lenganu ne he tuminna potharaga ne leigadobani kaisu tawroi Rita na ne khaihange ado Rita so hatu changai lembi dagi semdu puraga makhada kumkre laijadi lembigi mataududa mapukningdo nungsiduna mapi irabu chelai tumlambado puk hawgalaga lembida konsanjaduna kapnganga tawrai ima ngasigi taibangsida ai muklaibak phabise leiramkigadra imagi amadi damchagi minusitana yomna pi aise kayada laibak pharabanu imana aigidamak yamna wabi basiso nachana karamba matamdabo imagi lamban singba ngamgane asi hairaga laija hik kaplai lembi sa laija bu konsinbiduna nangalda tapna nanthabiduna mamongbo thembirai karigi lamano ne he siri imagi tawpam thokpa ithaudune karigino nangna kapidoba se kapkana se napido pamudra imagi de nangse imaunati ichaningolne Dendia punsibaso bathroom dagi thorakpani laijana kaplaga leirambaduda yam phingna changsilaklaga phamangduda chaplepaga sanariba waridu sukhangkhangdabi mamada oina ngangtharai kainoima mi wakhal nungaina leijagadabasida imana proper blaga kaminaramlisiba gyan tadeda khoimase lembi sa laijabo kolibado tapna thadoklaga punsibada paina yenglaga kaminaribani nangna thauleibro lainjaso Manatondu phatmelaga makhotuna thokra haibagom punsibada ingit tawrai punsibadi ngakna kaidorge nga
ꯅꯪꯆꯥ ꯅꯪ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯅꯪꯒꯤ ꯁꯝꯄꯨ ꯃꯅꯝꯗꯣ ꯑꯣꯟꯅꯤꯡꯉꯦ ꯑꯍꯥ ꯂꯦꯝꯕꯤꯁꯨ ꯄꯨꯟꯁꯤꯕꯕꯨ ꯆꯩꯔꯛꯏ ꯍꯨ ꯍꯥ ꯇꯧꯔꯒꯅꯦ ꯂꯩꯔꯅꯨ ꯆꯠꯂꯣ ꯅꯪꯒꯤ ꯁꯝꯄꯨꯗꯣ ꯑꯩꯒꯤ ꯃꯁꯨꯅꯅꯦ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯄꯨꯟꯁꯤꯕꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯌꯥꯝ ꯊꯨꯅ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯑꯉꯥꯡꯒꯤ ꯂꯩꯔꯛꯄ ꯐꯤꯔꯣꯜ ꯌꯥꯎꯕ ꯈꯥꯎꯁꯤꯡꯗꯣ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯐꯠ ꯊꯥꯡꯒꯠꯂꯛꯏ ꯂꯥꯏꯖꯗꯤ ꯉꯛꯅ ꯀꯩꯅꯣ ꯏꯃꯥ ꯑꯗꯨꯗꯤ ꯃꯁꯨꯒꯤ ꯐꯤꯔꯣꯜ ꯂꯩꯔꯛꯏꯅꯤ ꯂꯥꯏꯖꯁꯨ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯗꯨꯅ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯊꯥ ꯐꯥꯎ ꯐꯥꯗ꯭ꯔꯤꯀꯥꯟꯁꯤꯗ ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯗꯤꯅꯦ ꯎꯔꯤꯉꯩꯁꯤꯗ ꯑꯩꯅ ꯑꯄꯥꯝꯕ ꯐꯤꯔꯣꯜꯁꯤꯡꯗꯣ ꯍꯦꯛꯇ ꯂꯩꯔꯛꯑꯗꯕꯅꯦ ꯏꯃꯥꯅ ꯂꯩꯔꯛꯏꯁꯦ ꯅꯪꯁꯨ ꯐꯖꯕ꯭ꯔꯥꯅ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯐ꯭ꯔꯣꯛ ꯑꯃ ꯂꯧꯊꯣꯛꯑꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯇꯤꯡꯊꯣꯛꯑꯒ ꯄꯥꯏꯔꯒ ꯂꯥꯏꯖꯗ ꯎꯠꯂꯤ ꯁꯤ ꯐꯖꯗ꯭ꯔꯣ ꯅꯨꯄꯤ ꯃꯆꯥꯗ ꯂꯤꯠꯄꯗ ꯄꯛꯀꯗ꯭ꯔꯣ ꯁꯤꯕꯣ ꯌꯦꯡꯉꯨꯅꯦꯍꯦ ꯂꯥꯏꯖ ꯂꯥꯏꯖꯗꯤ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨꯗ ꯁꯤꯊ ꯅꯣꯛꯂꯗꯨꯅ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯂꯦꯝꯕꯤꯁꯨ ꯐꯨꯔꯤꯠꯇꯨ ꯑꯃꯨꯛ ꯊꯝꯂꯒ ꯅꯨꯄꯥ ꯃꯆꯥꯒꯤ ꯐꯨꯔꯤꯠ ꯈꯟꯒ꯭ꯔꯥꯎ ꯁꯦꯠꯇꯨ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏ ꯑꯁꯤꯁꯨꯅꯦ ꯏꯁꯨ ꯅꯨꯄꯥꯒꯤꯅꯤꯅꯦꯍꯦ ꯏꯃꯥꯒꯤꯁꯦ ꯅꯨꯄꯥꯒꯤꯁꯨ ꯅꯨꯄꯤꯒꯤꯁꯨ ꯂꯣꯏꯅ ꯂꯩꯔꯛꯏꯔꯣ ꯍꯣꯏ ꯏꯃꯥꯗꯤꯅꯦ ꯍꯔꯥꯎꯃꯟꯗꯅꯅꯦ ꯄꯪꯂꯩꯇ ꯂꯩꯔꯛꯑꯕꯅꯤ ꯍꯟꯗꯛꯀꯤꯁꯤꯅꯅꯦ ꯅꯨꯄꯤ ꯑꯣꯏꯔꯛꯑꯁꯨ ꯃꯇꯨꯡꯗꯅꯅꯦ ꯏꯁꯨ ꯅꯨꯄꯥ ꯄꯣꯛꯇꯣꯔꯤꯁꯤꯗꯤ ꯑꯉꯥꯡ ꯑꯃꯒꯤ ꯋꯥ ꯅꯠꯇꯦ ꯑꯉꯥꯡꯗꯤ ꯃꯌꯥꯝ ꯄꯣꯛꯀꯗꯧꯅꯤ ꯏꯃꯧꯁꯤꯗꯤ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯋꯥꯈꯜꯗꯨꯗ ꯈꯜꯂꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯗꯤ ꯋꯥꯈꯜꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯩꯕꯨ ꯑꯉꯥꯡ ꯄꯣꯛꯅꯕ ꯃꯦꯆꯤꯟꯗꯧꯅꯒ ꯍꯥꯏꯌꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯔꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯔꯟꯕꯤꯔꯅ ꯏꯔꯝꯕ ꯍꯤꯗꯥꯛꯇꯨ ꯆꯥꯔꯒ ꯄꯨꯟꯁꯤꯕꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯐꯔꯝꯃꯤ ꯃꯁꯥꯗꯨ ꯀꯟꯈꯠꯂꯤ ꯂꯥꯏꯖꯁꯨ ꯆꯥꯕ ꯊꯛꯄ ꯌꯥꯗꯕꯤ ꯃꯅꯝ ꯇꯥꯕ ꯌꯥꯗꯕꯤ ꯍꯥꯗꯣꯛꯄ ꯈꯣꯠꯄ ꯌꯥꯝꯅ ꯇꯧꯏ ꯂꯦꯝꯕꯤꯒ ꯄꯨꯟꯁꯤꯕꯒꯅ ꯀꯣꯏꯆꯦꯜ ꯆꯦꯜꯂꯤ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯊꯤꯗꯨꯅ ꯂꯥꯏꯖꯅ ꯆꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯕꯁꯨ ꯂꯥꯏꯖꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯤ ꯆꯥꯗ꯭ꯔꯕꯅꯤꯅ ꯃꯁꯥꯗꯨꯁꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯤ ꯔꯟꯕꯤꯔꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤꯕꯒ ꯂꯥꯏꯖꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ ꯂꯥꯏꯖ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯈꯤꯕꯗꯒꯤ ꯃꯌꯥꯝ ꯀꯣꯏꯂꯥꯡ ꯂꯥꯡꯕꯒ ꯄꯨꯟꯁꯤꯕꯒꯤ ꯃꯁꯥꯗꯨ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯁꯤ ꯍꯥꯏꯕꯗꯨꯗꯤ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ ꯀꯥꯎꯊꯣꯛꯅꯈ꯭ꯔꯦ ꯂꯥꯏꯖꯗꯨ ꯃꯁꯝ ꯃꯅꯥ ꯐꯥꯎꯕ ꯍꯥꯠꯀꯅꯤ ꯈꯪꯗ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯥꯏꯖꯕꯨ ꯁꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯥꯏꯖꯒꯤ ꯍꯦꯟꯕꯦꯒꯇꯨ ꯄꯥꯏꯔꯤ ꯃꯁꯥ ꯅꯥꯟꯅ ꯑꯆꯧ ꯑꯁꯥꯡꯒ ꯁꯪꯒ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤꯕꯗꯨ ꯉꯁꯤ ꯕꯦꯒꯀ ꯌꯥꯜꯂꯒ ꯂꯥꯛꯏꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯔꯟꯕꯤꯔꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯣꯏꯗꯨꯅ ꯅꯪꯒꯤꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯃꯤ ꯅꯣꯛꯅꯅꯨꯀꯣ ꯁꯨꯝ ꯅꯣꯛꯅꯤꯡꯕ ꯕꯦꯒꯀ ꯌꯥꯜꯂꯒ ꯂꯥꯛꯄꯗꯨꯗ ꯍꯥꯏꯕ ꯅꯥꯝꯆꯥ ꯑꯃꯨꯛ ꯇꯧꯔꯛꯇꯣꯔꯦ ꯄꯨꯟꯁꯤꯕꯁꯨ ꯄꯥꯈꯠꯅ ꯚꯥꯏ ꯅꯣꯏ ꯋꯥꯁꯔꯨꯝꯗꯤ ꯔꯟꯕꯤꯔꯁꯨ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯊꯨꯅ ꯂꯥꯏꯖꯕꯨ ꯄꯨꯁꯤꯜꯂꯒ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤ ꯂꯥꯏꯖꯁꯨ ꯈꯔ ꯍꯥꯗꯣꯛꯂꯒ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯃꯀꯣꯛꯇꯨ ꯐꯠ ꯉꯥꯊꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯅꯥꯡꯒꯟꯗ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ ꯐꯔꯣ ꯃꯁꯤꯒꯤ ꯍꯥꯗꯣꯛꯄꯤꯁꯤꯗꯅꯦ ꯐꯔꯗꯤ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯈꯔ ꯐꯔꯗꯧꯅꯤ ꯅꯥꯝꯆꯥ ꯍꯥꯎꯅꯦ ꯀꯩꯗꯧꯔꯒꯦ ꯅꯃꯥꯏꯒꯁꯦ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯌꯥꯝ ꯋꯥꯏꯌꯦ ꯅꯥꯝꯆꯥ ꯌꯥꯝ ꯋꯥꯔꯕꯣ ꯑꯉꯥꯡ ꯍꯟꯗꯛꯀꯤꯁꯤꯅ ꯐꯥꯔꯁꯁꯨ ꯂꯥꯁꯁꯨ ꯑꯣꯏꯔꯁꯤꯀꯣ ꯃꯇꯨꯡꯗꯗꯤ ꯅꯣ ꯍꯥꯏꯁꯤꯅꯤ ꯀꯩꯒꯤꯅꯣ ꯅꯥꯝꯆꯥ ꯑꯩꯗꯤ ꯃꯌꯥꯝ ꯄꯣꯛꯈꯤꯒꯦ ꯈꯜꯂꯤꯁꯤꯕꯣ ꯄꯣꯔꯣꯏ ꯑꯩꯅꯦ ꯅꯪꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯤꯔꯥ ꯅꯨꯄꯥꯔꯥ ꯈꯪꯗꯦ ꯑꯃꯁꯤꯅ ꯑꯩ ꯑꯗꯨꯝ ꯌꯥꯖꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯔꯟꯕꯤꯔꯒꯤ ꯍꯤꯗꯥꯛ ꯃꯅꯝꯗꯣ ꯍꯩꯅꯗꯕꯩꯅꯦꯕ ꯍꯣꯏꯁꯦ ꯗꯣꯛꯇꯔꯗ ꯐꯠ ꯌꯦꯡꯊꯣꯛꯂꯒ ꯌꯨꯝ ꯍꯜꯂꯗꯧꯅꯤꯁꯦ ꯊꯣꯛꯑꯁꯤꯁꯦ ꯑꯁꯨꯝꯅ ꯂꯥꯏꯖꯕꯨ ꯂꯦꯡꯀꯣꯜꯕꯤꯔꯒ ꯄꯨꯟꯁꯤꯕꯅ ꯋꯥꯁꯔꯨꯝꯗꯒꯤ ꯄꯨꯊꯣꯔꯛꯏ ꯔꯟꯕꯤꯔꯒ ꯇꯥꯟꯅꯔꯒ ꯒꯥꯏꯅꯤꯒꯤ ꯗꯣꯛꯇꯔ ꯑꯃꯗ ꯌꯦꯡꯍꯜꯂꯝꯃꯤ ꯗꯣꯛꯇꯔꯗꯨꯅ ꯂꯥꯏꯖꯕꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯄꯨꯂꯞ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯦꯁꯦꯟꯒꯤ ꯃꯤꯡꯁꯦ ꯂꯥꯏꯖ ꯍꯥꯏꯕꯅꯤꯀꯣ ꯑꯧ ꯃꯥꯅꯦ ꯗꯣꯛꯇꯔ ꯁꯣꯝꯒꯤꯁꯦ ꯑꯉꯥꯡꯁꯦ ꯇ꯭ꯋꯤꯟꯁ ꯑꯣꯏꯗꯧꯕ ꯃꯥꯜꯂꯦ ꯗꯣꯛꯇꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯒ ꯂꯥꯏꯖꯒ ꯐꯠ ꯌꯦꯡꯅꯩ ꯄꯨꯟꯁꯤꯕꯁꯨ ꯄꯥꯈꯠꯂꯨꯅꯨ ꯍꯥꯏꯕꯒꯨꯝ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯏ ꯗꯣꯛꯇꯔꯗꯨꯁꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯏ ꯅꯣꯏꯅ ꯊꯥꯖꯗ꯭ꯔꯁꯨ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔꯒ ꯌꯦꯡꯂꯁꯨ ꯈꯪꯂꯒꯅꯤ ꯔꯟꯕꯤꯔꯅ ꯑꯣꯏꯅ ꯐꯠ ꯈꯨꯝꯖꯤꯜꯂꯛꯏ
ꯍꯣꯏ ꯂꯝꯖꯤꯡꯕ ꯑꯩꯁꯨ ꯊꯥꯖꯔꯤꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯁꯦ ꯃꯁꯥ ꯁꯣꯛꯍꯟꯕꯁꯤꯗ ꯗꯣꯛꯇꯔ ꯇ꯭ꯋꯤꯟꯁ ꯑꯣꯏꯕꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨꯝ ꯋꯥꯕꯤꯔꯨꯅꯨ ꯃꯥꯒꯤ ꯚꯣꯃꯤꯇꯤꯡ ꯇꯧꯕ ꯈꯣꯠꯄꯁꯤꯗꯤ ꯊꯥ ꯈꯔ ꯈꯛꯀꯤ ꯋꯥꯅꯤ ꯑꯩꯈꯣꯏꯁꯨ ꯍꯤꯗꯥꯛ ꯏꯖꯒꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯊꯥ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯈꯤꯅꯤ ꯑꯗꯣ ꯗꯣꯛꯇꯔ ꯇ꯭ꯋꯤꯟꯁ ꯑꯣꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩꯌꯦ ꯗꯣꯛꯇꯔꯒꯤ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯥꯏꯖꯅ ꯐꯠ ꯍꯥꯏꯔꯛꯄꯅꯤ ꯔꯟꯕꯤꯔ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯀꯤꯁꯨ ꯀꯤꯔꯤ ꯃꯥꯜꯂꯦ ꯅꯣꯏ ꯑꯉꯥꯡꯁꯦ ꯀꯤꯕꯩ ꯋꯥꯗꯤ ꯑꯩꯁꯨ ꯀꯤꯌꯦ ꯚꯥꯏ ꯑꯉꯥꯡꯁꯦ ꯃꯁꯥ ꯌꯥꯝ ꯁꯣꯟꯖꯤꯜꯂꯦ ꯗꯣꯛꯇꯔꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯗꯨꯅ ꯌꯦꯡꯕꯗꯁꯨ ꯇ꯭ꯋꯤꯟꯁ ꯑꯣꯏꯔꯝꯃꯤ ꯗꯣꯛꯇꯔꯅ ꯏꯔꯛꯄ ꯍꯤꯗꯥꯛꯇꯨ ꯂꯩꯔꯒ ꯑꯅꯤꯗꯣ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯄꯨꯟꯁꯤꯕ ꯒꯥꯔꯤ ꯊꯧꯅ ꯃꯨꯆꯤꯗꯨꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯅꯪꯒꯤ ꯅꯁꯥꯗꯣ ꯋꯥꯍꯟꯕ ꯌꯥꯗ꯭ꯔꯦꯀꯣ ꯑꯉꯥꯡ ꯑꯃꯈꯛꯇ ꯅꯠꯇ꯭ꯔꯦꯕ ꯑꯅꯤ ꯑꯣꯏꯔꯝꯂꯕꯅꯤꯅ ꯑꯗꯣ ꯗꯥꯝꯆꯥ ꯑꯩ ꯀꯩꯅꯣꯝꯃ ꯆꯥꯅꯤꯡꯂꯛꯑꯦꯕꯣ ꯑꯗꯨꯗ ꯄꯨꯟꯁꯤꯕ ꯒꯥꯔꯤꯗꯨ ꯐꯠ ꯈꯥꯝꯃꯤ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯍꯥꯏꯌꯨꯅꯦ ꯁ꯭ꯋꯥꯏꯗ ꯐꯪꯒꯗ꯭ꯔꯣ ꯑꯩ ꯐꯪꯅꯕ ꯊꯤꯒꯦ ꯂꯥꯏꯖ ꯄꯨꯟꯁꯤꯕꯗ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯗꯥꯝꯆꯥ ꯅꯪ ꯂꯩꯗꯤ ꯂꯩꯅꯤꯀꯣ ꯂꯩꯒꯦ ꯃꯤ ꯑꯉꯥꯡ ꯅꯪꯕꯣ ꯂꯥꯏꯖꯗꯨ ꯌꯥꯝꯅꯒ ꯀꯦꯁꯤꯟꯅꯔꯛꯂꯒ ꯑꯗꯨꯕꯨꯔꯣ ꯀ꯭ꯋꯥꯁꯗ ꯌꯨꯕꯤ ꯃꯆꯨ ꯌꯥꯎꯕꯗꯣ ꯑꯗꯨ ꯆꯥꯅꯤꯡꯉꯦꯕ ꯗꯥꯝꯆꯥ ꯄꯨꯟꯁꯤꯕ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯗꯨꯗꯤ ꯆꯥꯕ ꯌꯥꯗꯦꯗ ꯑꯉꯥꯡꯗꯣ ꯈꯣꯗꯥꯡ ꯆꯨꯅꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯊꯧꯁꯥꯗꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯏ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯐꯠ ꯂꯩꯊꯣꯛꯈꯤ ꯌꯥꯔꯦ ꯈꯪꯖꯔꯦ ꯄꯤꯁꯨ ꯄꯤꯖꯔꯔꯣꯏꯗꯕꯗ ꯅꯇꯧꯒ ꯃꯥꯟꯍꯟꯗꯅ ꯑꯉꯥꯡ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣꯕ ꯀ꯭ꯋꯥꯗꯤ ꯆꯥꯕ ꯌꯥꯗꯦ ꯂꯥꯏꯖ ꯈꯣꯝꯂꯛꯇꯩ ꯄꯨꯟꯁꯤꯕ ꯂꯥꯏꯖꯅ ꯁꯥꯎꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯤ ꯑꯃꯨꯛ ꯊꯦꯝꯕꯤꯔꯛꯏ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯣꯏꯅ ꯆꯥꯒꯦꯔꯥ ꯑꯉꯥꯡ ꯂꯥꯏꯖꯁꯨ ꯃꯇꯤꯟꯒꯗꯨ ꯀꯨꯠꯀ ꯌꯣꯠꯂꯒ ꯑꯗꯨ ꯑꯣꯏꯁꯨ ꯌꯥꯏꯌꯦ ꯑꯗꯣ ꯗꯥꯝꯆꯥ ꯆꯥꯕꯅꯤꯅ ꯆꯥꯔꯗꯤ ꯆꯣꯀ꯭ꯂꯦꯠꯀꯤꯗꯣ ꯑꯣꯏꯅ ꯆꯥꯒꯦꯀꯣ ꯗꯥꯝꯆꯥ ꯍꯣꯏꯅꯦ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤꯗꯣ ꯈꯔ ꯊꯧꯔꯒ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗꯨꯗ ꯈꯥꯝꯂꯒ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯅꯤ ꯂꯩꯔꯒ ꯂꯥꯏꯖꯗ ꯄꯤ ꯂꯥꯏꯖꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯅꯤꯗꯣ ꯃꯤꯀꯨꯞꯇꯨꯗ ꯌꯥꯝ ꯊꯨꯅ ꯆꯥꯈꯤ ꯑꯅꯤꯗꯣ ꯌꯨꯝ ꯌꯧꯔꯦ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯕꯨ ꯁꯝꯂꯒ ꯇꯞꯅ ꯄꯨꯁꯤꯟꯕꯤꯔꯛꯄꯗꯨ ꯂꯦꯝꯕꯤꯁꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨ ꯄꯥꯏꯔꯒ ꯁꯝꯕꯤꯗꯨꯅ ꯃꯌꯥꯏ ꯀꯥꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯂꯦꯝꯕꯤꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯁꯅꯥ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯑꯦ ꯏꯃꯥ ꯑꯉꯥꯡꯗꯣ ꯇ꯭ꯋꯤꯟꯁ ꯑꯣꯏꯔꯝꯃꯤ ꯏꯃꯥꯅ ꯅꯍꯥꯟꯃꯨꯛ ꯅꯨꯄꯥꯁꯨ ꯅꯨꯄꯤꯒꯁꯨ ꯆꯞ ꯃꯥꯟꯅꯅ ꯐꯤꯔꯣꯜ ꯂꯩꯔꯛꯈꯤꯕꯗꯣ ꯆꯨꯝꯅꯒ ꯂꯩꯔꯝꯃꯤꯉꯣ ꯏꯃꯥ ꯂꯦꯝꯕꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯑꯗꯨꯅ ꯐꯔꯦ ꯀꯩꯅꯣ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯃꯉꯥꯏꯔꯦ ꯀꯩꯅꯣ ꯏꯁꯨ ꯑꯅꯤꯗꯣ ꯄꯝꯂꯒ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯂꯦꯟꯖꯔꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯥꯛ ꯏꯟꯕꯤꯔꯤ ꯂꯥꯏꯖꯅ ꯐꯣꯟꯗ ꯄꯣꯒꯣ ꯌꯦꯡꯂꯒ ꯆꯥꯛꯇꯨ ꯆꯥꯅ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤꯕꯅꯤ ꯂꯥꯏꯖꯅ ꯐꯣꯟꯗ ꯄꯣꯒꯣ ꯌꯦꯡꯂꯒ ꯆꯥꯛꯇꯨ ꯆꯥꯅ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯁꯨꯝ ꯏꯜꯂꯤ ꯂꯥꯏꯖꯁꯨ ꯁꯨꯝ ꯆꯥꯔꯤ ꯑꯃꯨꯛ ꯏꯜꯂꯛꯄꯗꯗꯤ ꯃꯀꯣꯛꯇꯨ ꯐꯠ ꯍꯥꯏꯔꯛꯏ ꯑꯣꯛꯂꯕ ꯂꯥꯏꯖꯁꯨ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯂꯛꯏ ꯈꯔꯒ ꯆꯥꯁꯤꯟꯈꯤꯁꯤ ꯍꯦꯟꯖꯤꯟꯅ ꯆꯥꯔꯒ ꯑꯃꯨꯛ ꯍꯥꯗꯣꯛꯅꯕꯅꯦ ꯑꯩ ꯍꯦꯟꯅꯒ ꯆꯥꯕ ꯉꯝꯖꯔꯔꯣꯏ ꯏꯆꯥꯗꯣ ꯑꯃꯠꯇ ꯅꯠꯇꯦꯃꯤ ꯅꯪꯕꯣ ꯑꯅꯤꯅꯤ ꯅꯝꯐꯨꯗ ꯈꯔ ꯆꯥꯁꯤꯜꯂꯣꯁꯤ ꯉꯝꯗ꯭ꯔꯦ ꯃꯣꯏꯕꯨ ꯀꯅꯥꯅ ꯂꯝ ꯍꯦꯜꯂꯣ ꯍꯥꯏꯒꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤꯅꯅꯦ ꯃꯣꯏꯁꯨ ꯈꯔ ꯋꯥꯕ ꯇꯥꯕꯅꯦ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯐꯣꯟꯗꯨꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯗꯤ ꯌꯥꯔꯦ ꯑꯉꯥꯡꯒꯗꯣ ꯃꯃꯤꯠ ꯂꯣꯏꯅ ꯁꯣꯛꯄ ꯇꯥꯔꯦ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯗꯣ ꯂꯥꯏꯖꯗꯤ ꯇꯥꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯌꯦꯡꯐꯝ ꯊꯣꯛꯄ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩ ꯇꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯁꯨ ꯂꯥꯏꯖꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯂꯥꯏꯖ ꯍꯣ ꯂꯥꯏꯖ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯣꯅꯦꯍꯦ ꯅꯪꯕꯣ ꯂꯥꯏꯖ ꯐꯣꯟꯗꯨ ꯐꯠ ꯃꯨꯠꯊꯠꯂꯤ ꯑꯗꯨꯒ ꯃꯣꯟ ꯃꯈꯥꯗ ꯐꯠ ꯏꯟꯁꯤꯟꯈꯤ ꯀꯩꯝ ꯇꯧꯗꯕꯒ ꯁꯥꯔꯒ ꯑꯧ ꯂꯣꯏꯔꯦ ꯏꯃꯥ ꯆꯥꯛꯄꯨ ꯏꯆꯥ ꯆꯥꯗꯦꯗ ꯏꯃꯥ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤꯅꯦꯍꯦ ꯊꯥ ꯈꯔꯁꯤꯗꯤ ꯑꯁꯨꯃꯥꯏꯅ ꯈꯔ ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯨ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯔꯨꯈꯤꯒꯦ ꯍꯣꯏ ꯆꯥꯔꯨꯔꯣ ꯅꯪꯁꯨ ꯁꯦꯕꯥꯗ ꯂꯣꯏꯔꯕꯅꯤ ꯇꯧꯔꯤꯁꯦ ꯄꯨꯟꯁꯤꯕꯗꯨ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯕ ꯃꯥꯜꯂꯤ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯕꯤ ꯀꯥꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯂꯥꯏꯖꯗ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯆꯥꯛꯁꯨ ꯆꯥꯗꯦ ꯅꯪꯕꯨ
ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯏꯃꯥ ꯍꯦꯛꯇ ꯂꯩꯔꯨꯒꯦ ꯂꯥꯏꯗꯁꯨ ꯃꯅꯦꯝꯄꯣꯛꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯟꯁꯤꯕ ꯂꯩꯇ꯭ꯔꯤꯉꯩꯗ ꯍꯥꯏꯗꯗꯤ ꯍꯥꯏꯍꯧꯔꯒꯤ ꯃꯇꯥꯒꯨꯝ ꯃꯆꯤꯟꯒꯗꯣ ꯄꯤꯔꯤ ꯄꯤꯔꯤꯒ ꯇꯧꯔꯒ ꯀꯦꯁꯤꯟꯅꯔꯗꯨꯅ ꯀꯗꯔꯒ ꯇꯧꯔꯛꯏ ꯏꯃꯥ ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯀꯨꯏꯔꯦ ꯆꯥꯅꯤꯡꯂꯛꯏꯁꯦ ꯑꯗꯨꯕꯨ ꯆꯥꯒꯦꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦ ꯂꯦꯝꯕꯤꯁꯨ ꯌꯥꯝ ꯈꯪꯅꯤꯡꯅ ꯀꯔꯤꯅꯣꯅꯦꯍꯦ ꯏꯃꯧꯅ ꯆꯥꯅꯤꯡꯕ ꯄꯣꯠꯇꯨꯕ ꯀꯅꯥꯅ ꯄꯤꯖꯗ꯭ꯔꯤꯅꯣ ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ ꯏꯃꯥꯅ ꯄꯤꯖꯅꯤ ꯑꯗꯣ ꯏꯃꯥ ꯇꯥꯝꯆꯥꯅ ꯆꯩꯔꯗꯤ ꯃꯥꯒꯤꯅꯦ ꯗꯔꯀꯥꯔ ꯑꯣꯏꯗꯦꯁꯦ ꯍꯥꯏꯔꯛꯎꯁꯦ ꯏꯃꯥꯅꯦ ꯍꯦꯛꯇ ꯂꯩꯔꯨꯒꯦ ꯆꯥꯅꯤꯡꯕ ꯆꯥꯕꯕꯨ ꯀꯩꯗꯧꯕꯩ ꯆꯩꯗꯣꯏꯅꯣ ꯆꯩꯔꯣꯏ ꯑꯗꯨꯕꯨꯔꯣ ꯏꯃꯥ ꯍꯦꯛ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯆꯥꯅꯤꯡꯕꯗꯣ ꯈꯥꯡꯂꯒ ꯂꯩꯔꯤꯉꯩꯗ ꯃꯁꯨ ꯑꯅꯤꯗꯣ ꯃꯇꯤꯟ ꯌꯣꯠꯄꯗ ꯂꯣꯏꯔꯝꯂꯅꯤ ꯁꯠ ꯍꯥꯏꯔꯛꯑꯣꯁꯦ ꯂꯥꯏꯟꯖꯗꯨ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯂꯒ ꯌꯥꯝ ꯉꯛꯅ ꯑꯁꯦꯡꯕꯒꯤ ꯇꯤꯟ ꯌꯣꯠꯂꯝꯒꯗ꯭ꯔꯣ ꯏꯃꯥ ꯂꯦꯝꯕꯤꯁꯨ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯍꯣꯏ ꯃꯤ ꯂꯥꯏꯖꯥ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯕꯨꯛꯇꯨꯗꯒ ꯅꯥꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯌꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯏꯃꯥ ꯃꯄꯥ ꯐꯠꯇꯕꯁꯤꯅꯅꯦ ꯄꯤꯖꯗ꯭ꯔꯤꯅꯦ ꯉꯍꯥꯟꯈꯩ ꯑꯗꯣ ꯏꯃꯥ ꯑꯩꯗꯣ ꯑꯁ ꯍꯥꯏꯔꯛꯑꯣꯅꯦꯍꯦ ꯅꯪ ꯑꯃꯁꯨꯕꯀꯣ ꯀꯣꯛ ꯍꯥꯏꯔꯛꯑꯣꯁꯦ ꯀ꯭ꯋꯥ ꯁꯗꯥꯗꯣ ꯃꯣꯏꯒꯤ ꯌꯨꯕꯤꯒ ꯃꯆꯨꯒ ꯃꯌꯥꯝ ꯍꯥꯞꯄꯗꯣ ꯑꯗꯨ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯏꯃꯥ ꯗꯥꯝꯆꯥꯅꯗꯤ ꯆꯥꯕ ꯌꯥꯔꯣꯏꯅ ꯄꯤꯖꯗ꯭ꯔꯤꯅꯦ ꯂꯦꯝꯕꯤ ꯃꯃꯧꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯍꯦꯔꯥ ꯑꯗꯨ ꯑꯣꯏꯔꯦꯀꯣ ꯏꯃꯥ ꯂꯩꯔꯨꯒꯦꯁꯦ ꯅꯪ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯝꯃꯨꯀꯣ ꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯂꯣꯠꯅ ꯆꯥꯗꯧꯅꯤ ꯑꯌꯥ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯣꯏ ꯏꯃꯥ ꯂꯦꯝꯕꯤꯁꯨ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯗꯁꯨ ꯍꯔꯥꯎ ꯂꯩꯍꯧꯋꯤ ꯄꯨꯟꯁꯤꯕꯁꯨ ꯃꯣꯔꯣꯛ ꯁꯥꯗꯨꯅ ꯆꯪꯂꯛꯏ ꯄꯨꯟꯁꯤꯕ ꯆꯪꯂꯛꯄ ꯎꯕꯗ ꯂꯥꯏꯗꯁꯨ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯏꯃꯥꯅ ꯃꯥꯒꯤ ꯀꯥꯗ ꯑꯝꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯦ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯀꯔꯤ ꯇꯧꯕ ꯆꯠꯇꯣꯏꯕ ꯅꯪꯗꯤ ꯈꯪꯗꯤꯌꯦ ꯑꯩꯁꯨ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯣ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯒ ꯅꯣꯛꯀꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯄꯨꯟꯁꯤꯕꯁꯨ ꯀꯩꯁꯨꯝ ꯈꯜꯂꯨꯗ꯭ꯔꯦ ꯂꯥꯏꯖꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯀꯥꯗꯒꯤ ꯂꯥꯎꯍꯧꯔꯦ ꯑꯉꯥꯡ ꯁ꯭ꯇꯤꯌꯔꯗꯣ ꯇꯞꯅ ꯀꯨꯝꯃꯨꯀꯣ ꯅꯁꯥꯗꯣ ꯐꯤꯡꯒꯅꯨ ꯂꯥꯏꯖꯗꯤ ꯈꯨꯝꯕꯤꯔꯝꯕꯒ ꯅꯠꯇꯦ ꯀ꯭ꯋꯥ ꯆꯥꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗ ꯃꯃꯣꯟꯒ ꯅꯣꯛꯆꯔꯤ ꯄꯣꯠꯅꯤ ꯂꯦꯝꯕꯤꯁꯨ ꯗꯨꯀꯥꯟꯗꯒꯤ ꯀ꯭ꯋꯥ ꯑꯅꯤ ꯂꯩꯔꯨꯔꯒ ꯍꯜꯂꯛꯏ ꯀꯥꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯊꯤꯡꯖꯤꯜꯂꯦ ꯑꯗꯨꯒ ꯀ꯭ꯋꯥꯗꯨ ꯂꯥꯏꯖꯗ ꯄꯤꯔꯦ ꯂꯦꯝꯕꯤꯁꯨ ꯄꯨꯟꯁꯤꯕ ꯀꯤꯔꯤ ꯄꯣꯠꯅꯤ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯀꯤꯗꯕ ꯁꯥꯔꯤꯕꯅꯤ ꯂꯥꯏꯖꯥ ꯄ꯭ꯔꯞ ꯁꯥꯏꯔꯒꯅꯦ ꯈꯨꯠ ꯌꯣꯠꯁꯤꯜꯂꯨꯀꯣ ꯁꯅꯥ ꯂꯥꯛꯑꯗꯤ ꯏꯃꯥ ꯋꯥꯊꯣꯛꯀꯅꯤ ꯂꯥꯏꯖꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯐꯩꯖꯨꯞꯇꯨ ꯁꯨꯞꯆꯤꯜꯂꯒ ꯐꯩꯖꯨꯞ ꯃꯅꯨꯡꯗꯨꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯀ꯭ꯋꯥꯗꯨ ꯄ꯭ꯔꯣꯛ ꯁꯥꯏꯔꯤ ꯇꯟꯖꯥꯗꯨꯗ ꯀꯥꯒꯤ ꯊꯣꯡꯗꯨꯁꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯏꯃꯥ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯨ ꯁꯥꯏꯔꯤꯗꯣ ꯆꯞ ꯂꯦꯞꯄꯤ ꯂꯦꯝꯕꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯌꯥꯝ ꯊꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯁꯨ ꯇꯨꯝꯕ ꯁꯥꯔꯤ ꯄꯨꯟꯁꯤꯕꯁꯨ ꯆꯪꯁꯤꯜꯂꯛꯏ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒ ꯇꯨꯝꯂꯤꯕꯗꯨ ꯀꯩꯁꯨꯝ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯐꯃꯨꯡ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯂꯦꯝꯕꯤꯁꯨ ꯀꯩꯁꯨꯝ ꯊꯧꯁꯥꯗꯅ ꯁꯅꯥ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ ꯏꯃꯥ ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯤ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣꯅꯦ ꯏꯃꯥ ꯑꯩ ꯔꯟꯕꯤꯔꯒꯁꯨ ꯇꯥꯟꯅꯔꯦ ꯑꯉꯥꯡꯁꯦ ꯑꯅꯤ ꯑꯣꯏꯕꯅꯤꯅ ꯏꯃꯥꯒꯤ ꯈꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯪꯆꯤꯠꯁꯦ ꯑꯍꯦꯟꯕꯒ ꯏꯃꯥꯒ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯣ ꯂꯦꯝꯕꯤ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤ ꯄꯨꯟꯁꯤꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥ ꯌꯥꯅꯤꯡꯗ꯭ꯔꯤꯔꯣ ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦꯍꯦ ꯌꯥꯅꯤꯡꯉꯤꯗ ꯀꯔꯤꯒꯤ ꯌꯥꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯏꯁꯨ ꯑꯅꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯏꯁꯥꯁꯦ ꯀꯟꯅ ꯂꯩꯕ ꯄꯥꯝꯂꯤꯕꯅꯤ ꯏꯃꯥꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯗꯧꯕ ꯉꯥꯛꯇꯅꯤ ꯑꯩꯅꯁꯨ ꯀꯨꯏꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯂꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯆꯠꯄꯅꯤꯅ ꯂꯥꯏꯖꯗꯤ ꯋꯥꯗꯨ ꯉꯥꯡꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀ꯭ꯋꯥꯗꯨ ꯆꯥꯕ ꯄꯥꯛ ꯂꯣꯏꯁꯤꯜꯂꯨ ꯌꯥꯗꯕꯒꯤ ꯄꯨꯟꯁꯤꯕ ꯀꯤꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯂꯦꯝꯕꯤꯁꯨ ꯐꯠ ꯈꯨꯝꯂꯛꯏ ꯍꯣꯏ ꯆꯠꯂꯨꯔꯒꯦ ꯑꯗꯣ ꯅꯪ ꯂꯥꯏꯖꯁꯦ ꯐꯖꯅ ꯁꯦꯟꯅꯧꯀꯣ ꯁꯅꯥ ꯔꯤꯇꯥꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯋꯥꯖꯔꯕꯅꯤ ꯍꯣꯏ ꯏꯃꯥ ꯄꯨꯟꯁꯤꯕꯁꯨ ꯃꯀꯣꯛꯇꯨ ꯈꯤꯇꯪꯒ ꯂꯤꯈꯠꯂꯒ ꯀꯩꯅꯣ ꯑꯃꯗꯨꯅ ꯃꯅꯥ ꯃꯅꯦꯜ ꯃꯈꯣꯜ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤꯁꯤꯅ ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯂꯦꯝꯕꯤꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ ꯏꯍꯦ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦꯍꯦ ꯍꯧꯗꯣꯛꯄꯤꯔꯣ ꯏꯃꯥ ꯇꯨꯝꯃꯨꯔꯒꯦ ꯊꯦꯡꯉꯦ ꯂꯦꯝꯕꯤꯁꯨ ꯃꯃꯧ ꯅꯨꯡꯁꯤꯕ ꯁꯥꯗꯅ
ꯀꯗꯔꯒ ꯇꯧꯁꯤꯟꯅꯔꯛꯏ꯫ ꯏꯃꯧꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ, ꯍꯧꯗꯣꯛꯄꯤꯔꯔꯣꯏꯁꯤꯗꯅ꯫ ꯉꯁꯤꯗꯤ ꯑꯩꯒ ꯇꯨꯝꯃꯤꯟꯅꯔꯒꯦ꯫ ꯁꯅꯥ, ꯅꯪ ꯇꯨꯝꯖꯔꯨꯔꯣ ꯆꯠꯂꯣ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯌꯦꯠꯂꯨꯗ꯭ꯔꯦ꯫ ꯐꯩꯖꯨꯞꯅ ꯀꯨꯞꯁꯤꯜꯂꯒ ꯇꯨꯝꯂꯤꯕ ꯂꯥꯏꯖ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯊꯣꯛꯈꯤꯕꯒ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯣ ꯃꯆꯤꯟ ꯈꯨꯝꯂꯒ ꯁꯤꯊ ꯅꯣꯛꯃꯤꯟꯅꯩ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯝꯕꯤꯁꯨ ꯑꯍꯦꯟꯕꯒ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒ ꯃꯥꯒꯁꯤ ꯌꯦꯛ ꯑꯣꯏꯕꯅꯤꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯨꯡꯄꯥꯗ ꯄꯥꯈꯠꯆꯩ꯫ ꯂꯥꯏꯖꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯇꯦ, ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ꯫ ꯂꯦꯝꯕꯤꯁꯨ ꯈꯣꯡꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯁꯤ ꯍꯥꯏꯕꯗꯒꯤ ꯊꯥ ꯑꯃꯗꯤ ꯌꯨꯝꯗ ꯊꯣꯔꯛꯄ ꯌꯥꯗꯅ ꯂꯩꯔꯤ꯫ ꯃꯔꯛꯁꯤꯗ ꯄꯨꯟꯁꯤꯕꯁꯨ ꯃꯁꯥ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯗꯤ ꯍꯥꯏꯗꯣꯛꯇꯦ꯫ ꯂꯦꯝꯕꯤ ꯈꯛꯇ ꯍꯥꯏꯗꯣꯛꯇꯕ ꯅꯠꯇꯅ ꯂꯥꯏꯖꯗꯁꯨ ꯀꯌꯥ ꯈꯪꯍꯟꯗ꯭ꯔꯦ꯫ ꯅꯨꯡꯊꯤꯜ ꯑꯃꯅꯤ, ꯄꯨꯡ 2 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯄꯨꯟꯁꯤꯕ ꯊꯕꯛ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯇꯨꯝꯊꯩ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯁꯨ ꯃꯁꯤꯡ ꯈꯪꯗꯅ ꯁꯤꯟꯊꯔꯛꯏ꯫ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯆꯤꯡꯁꯤꯟꯗꯨꯅ ꯈꯟꯖꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯆꯥ ꯀꯞ ꯑꯃ ꯄꯥꯏꯔꯒ ꯀꯥꯗ ꯍꯔꯥꯎ ꯆꯪꯂꯛꯏ꯫ ꯂꯥꯏꯖꯅ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯄꯨꯟꯁꯤꯕ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯆꯩ꯫ ꯂꯥꯏꯖꯁꯨ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯔꯛꯂꯒ, "ꯌꯥꯝꯆꯥ, ꯆꯥ ꯊꯛꯁꯦ." ꯄꯨꯟꯁꯤꯕ ꯂꯥꯏꯖꯗ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯌꯥꯝ ꯈꯨꯝꯅꯤꯡꯗꯅ, "ꯑꯩ ꯊꯛꯅꯤꯡꯗ꯭ꯔꯦ." "ꯀꯩꯒꯤꯅꯣ? ꯃꯤ ꯑꯩꯗꯤ ꯅꯥꯝꯆꯥ ꯋꯥꯔꯝꯂꯅꯤꯅ ꯅꯆꯥ ꯑꯅꯤꯁꯤꯒ ꯌꯥꯝ ꯋꯥꯅ ꯂꯣꯜꯂꯛꯑꯒ." "ꯑꯩꯅ ꯊꯛꯅꯤꯡꯗꯦ ꯍꯥꯏꯗꯤ ꯊꯛꯅꯤꯡꯗꯦ. ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦ. ꯅꯪ ꯀꯗꯥꯏꯗꯅꯣ ꯑꯝꯇ ꯂꯩꯔꯣ." ꯄꯨꯟꯁꯤꯕꯒꯤ ꯑꯗꯨ ꯀꯟꯅ ꯉꯥꯡꯉꯛꯄ ꯋꯥꯍꯩꯁꯤꯡꯗꯨꯗ ꯂꯥꯏꯖꯗꯨ ꯄ꯭ꯔꯤꯡ ꯆꯣꯡꯈꯠꯂꯤ꯫ ꯀꯩꯅꯣ ꯗꯥꯝꯆꯥ? ꯅꯪ ꯀꯩꯗꯧꯔꯒꯦ? ꯅꯪ ꯈꯪꯗꯕ꯭ꯔꯥ?" ꯂꯥꯏꯖ ꯄꯦꯔꯤ-ꯄꯦꯔꯤꯒ ꯇꯧꯔꯒ, ꯑꯩ ꯀꯩ ꯁꯣꯏꯔꯒꯦ ꯗꯥꯝꯆꯥ? ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ? ꯈꯪꯂꯥꯎ ꯂꯥꯎꯔꯛꯏꯗꯨꯕꯣ ꯀꯩꯒꯤꯅꯣ? ꯑꯩ ꯈꯪꯉꯤꯅꯦ." "ꯅꯪꯒꯤ ꯁꯣꯏꯕ ꯁꯣꯏꯗꯕꯗꯣ ꯑꯩꯉꯣꯟꯗ ꯍꯪꯂꯛꯀꯅꯨ. ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯏꯖꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯀꯥꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈꯤ꯫ ꯂꯥꯏꯖꯗꯤ ꯉꯁꯤꯒꯤ ꯄꯨꯟꯁꯤꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯉꯛꯄꯅꯁꯨ ꯈꯝ ꯊꯦꯡꯂꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯁꯥꯎꯔꯤꯕꯅꯣ ꯃꯁꯥ ꯃꯊꯟꯇ ꯃꯔꯝ ꯍꯪꯖꯩ꯫ ꯑꯗꯨꯕꯨ ꯃꯔꯝꯁꯨ ꯑꯃꯠꯇ ꯊꯤꯕ ꯐꯪꯗꯦ꯫ ꯂꯥꯏꯖ ꯀꯞꯁꯨ ꯀꯞꯇꯦ꯫ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯑꯒ ꯇꯞꯄꯤꯡ ꯂꯥꯛꯑꯒ ꯊꯣꯡꯅꯥꯎꯒꯤ ꯄꯔꯗꯥꯔꯗꯨ ꯍꯥꯡꯗꯣꯛꯂꯒ ꯄꯨꯟꯁꯤꯕꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯅ ꯃꯄꯤꯁꯨ ꯇꯥꯕ ꯂꯦꯞꯇꯦ꯫ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ, "ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯂꯩꯔꯕꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯄꯣꯛꯍꯜꯂꯝꯂꯤꯕꯅꯣ? ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯕꯨ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ? ꯑꯩ ꯉꯝꯂꯣꯏꯌꯦ. ꯑꯩꯁꯦ ꯃꯄꯥ ꯑꯣꯏꯗꯣꯔꯕꯅꯤ. ꯑꯗꯨꯁꯨ ꯏꯆꯥ ꯑꯅꯤꯒꯤ ꯃꯄꯥ. ꯏꯆꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯎꯅꯤꯡꯉꯤ. ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯣꯏꯅ ꯂꯧꯁꯤꯟꯕꯤ ꯊꯧꯔꯥꯡꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯑꯣꯏꯔꯗꯤ ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩꯁꯦ ꯈꯪꯍꯟꯗꯅ ꯑꯩꯕꯨ ꯄꯣꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯂꯧꯁꯤꯟꯕꯤꯔꯝꯕ ꯀꯩꯗꯧꯒꯦ? ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯑꯉꯥꯡ, ꯅꯪ ꯗꯥꯝꯆꯥꯁꯦ ꯉꯥꯎꯔꯦ. ꯅꯪꯒꯤ ꯗꯥꯝꯆꯥꯁꯦ ꯉꯥꯎꯔꯦ ꯑꯉꯥꯡ." ꯄꯨꯟꯁꯤꯕ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨꯁꯨ ꯂꯦꯞꯇꯦ꯫ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ, ꯃꯄꯤꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯐꯠ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯨꯗ ꯁꯣꯟꯊꯪꯅꯅ, "ꯌꯥꯔꯣꯏ. ꯋꯥꯐꯝꯁꯦ ꯑꯉꯥꯡꯗ ꯈꯪꯍꯟꯕ ꯌꯥꯗꯦ. ꯃꯥ ꯈꯥꯡꯕ ꯉꯝꯂꯣꯏ. ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯀꯦꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ. ꯑꯩꯅ ꯊꯥꯡꯒꯦ ꯈꯜꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ." ꯄꯨꯟꯁꯤꯕ ꯋꯥꯈꯜꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯦꯗꯚꯣꯀꯦꯠ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯑꯃꯨꯛ ꯂꯥꯛꯏ꯫ ꯄꯨꯟꯁꯤꯕ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤ꯫ ꯀꯥꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯂꯥꯏꯖꯅ ꯁꯣꯐꯥꯗꯨꯗ ꯁꯨꯞꯆꯤꯜꯂꯒ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯄꯨꯝꯆꯩ ꯆꯩꯊꯣꯛꯈꯤ꯫ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯒꯦ ꯈꯟꯅ ꯂꯥꯛꯈꯤꯕ ꯊꯕꯛꯇꯨꯃꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ꯫ ꯊꯧꯅꯥ ꯄꯨꯝꯕ ꯃꯤꯀꯨꯞꯇꯨꯗ ꯃꯥꯡꯈ꯭ꯔꯦ꯫ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯂꯥꯏꯖꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯐꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯥꯗꯨꯃ ꯂꯧꯊꯣꯛꯎꯔꯒ ꯂꯥꯏꯖꯗ ꯇꯞꯅ ꯁꯨꯞꯆꯤꯟꯕꯤꯔꯝꯃꯤ꯫
ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯀꯨꯞꯁꯤꯜꯂꯤꯕ ꯁꯝꯂꯥꯡꯁꯤꯡꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯍꯧꯒꯠꯄꯤꯔꯒ ꯅꯥꯄꯗ ꯊꯦꯠꯆꯤꯟꯕꯤ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯊꯝꯖꯕꯤ, ꯑꯗꯨꯛ ꯄꯥꯝꯃꯨꯅ ꯈꯟꯖꯕꯤ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯣꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯛꯑꯒ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯄꯨꯛꯇꯨꯗ ꯃꯄꯦ ꯏꯔꯥ ꯆꯦꯅ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗꯨꯗꯁꯨ ꯁꯣꯟꯖꯔꯤ꯫ ꯄꯄꯥꯒꯤ ꯃꯆꯥ, ꯅꯣꯏ ꯑꯅꯤ ꯄꯄꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯄꯄꯥꯅ ꯅꯪ ꯃꯃꯥꯁꯦ ꯌꯥꯝ ꯋꯥꯍꯟꯗꯣꯔꯦ꯫ ꯅꯣꯏ ꯄꯄꯥꯕꯨ ꯁꯥꯎꯒꯅꯨꯀꯣ꯫ ꯄꯨꯟꯁꯤꯕ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯇꯨꯅ ꯀꯥꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯑꯃꯨꯛ ꯆꯠꯈꯤ꯫ ꯑꯍꯤꯡꯗꯨ ꯄꯨꯟꯁꯤꯕ ꯌꯨꯝꯗ ꯍꯜꯂꯛꯇꯦ꯫ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯆꯥꯛꯀ ꯆꯥꯎ ꯌꯥꯗꯦ꯫ ꯐꯣꯟ ꯇꯧꯕꯗꯁꯨ ꯑꯣꯐꯀ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯐꯃꯨꯡꯗ ꯐꯝꯂꯒ ꯑꯍꯤꯡ ꯆꯨꯞꯄ ꯀꯞꯇꯨꯅ ꯃꯁꯥꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯄꯨꯟꯁꯤꯕ ꯍꯜꯂꯛꯄ ꯉꯥꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯃꯇ ꯄꯨꯟꯁꯤꯕꯒꯤ ꯃꯆꯤꯟꯗꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯇꯥꯔꯛꯇ꯭ꯔꯤꯕ꯫ ꯄꯨꯟꯁꯤꯕꯅ ꯏꯊꯥ ꯊꯥꯖꯗꯅ ꯁꯥꯎꯔꯒ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯍꯥꯏꯔꯝꯂꯒ ꯑꯍꯤꯡ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗꯗꯤ ꯂꯥꯏꯖꯗꯤ ꯋꯥꯈꯜꯗꯨ ꯐꯥꯖꯤꯟꯕ ꯉꯝꯖꯗꯦ, ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯔꯤꯇꯥꯁꯨ ꯂꯥꯏꯖꯕꯨ ꯊꯤꯝꯖꯤꯟꯕꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖ ꯀꯞꯄ ꯇꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯍꯥꯏꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯑꯗꯨ ꯐꯥꯎꯕ ꯍꯜꯂꯛꯇꯦ꯫ ꯂꯥꯏꯖꯁꯨ ꯀꯞꯄ ꯌꯥꯕ ꯀꯞꯂꯒ ꯋꯥꯃꯟꯗꯨꯅ ꯀꯥꯡꯊꯣꯟꯗꯨꯗ ꯃꯀꯣꯛꯇꯨ ꯉꯥꯊꯔꯒ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯂꯥꯏꯖꯒꯤ ꯐꯣꯟꯗꯨ ꯄꯨꯟꯁꯤꯕꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯂꯥꯏꯖꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯣꯟꯗꯨ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯀꯞꯂꯤ꯫ ꯙꯝꯆꯥ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯄꯨꯟꯁꯤꯕ ꯂꯥꯏꯖꯅ ꯍꯪꯂꯤꯗꯨ ꯈꯨꯝꯗꯦ, ꯑꯣꯟꯅ ꯇꯩꯅꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯛꯏ꯫ ꯆꯥꯛ ꯆꯥꯔꯕ? ꯆꯥꯗ꯭ꯔꯤꯌꯦ꯫ ꯉꯔꯥꯡꯁꯨ ꯆꯥꯗꯦ, ꯍꯧꯖꯤꯛꯁꯨ ꯆꯥꯗꯦ꯫ ꯙꯝꯆꯥ, ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯅꯦ? ꯑꯩ ꯌꯥꯝ ꯀꯞꯄꯤ ꯙꯝꯆꯥ꯫ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯀꯞꯄꯤ, ꯍꯧꯖꯤꯛꯁꯨ ꯀꯞꯄꯤ꯫ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯙꯝꯆꯥ꯫ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ? ꯉꯔꯥꯡꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯕ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯈꯣꯜꯒ ꯊꯣꯛꯇꯅ ꯀꯞꯄꯤ꯫ ꯃꯄꯤꯗꯨ ꯇꯞ ꯇꯥꯔꯗꯨꯅ, ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯣ꯫ ꯆꯥꯔꯣꯏ, ꯑꯩ ꯁꯨꯛꯆꯥ ꯆꯥꯔꯣꯏ꯫ ꯙꯝꯆꯥ, ꯅꯪ ꯑꯩꯅ ꯍꯪꯕ ꯋꯥ ꯈꯨꯝꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯙꯝꯆꯥꯅ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯗꯤ ꯁꯨꯛꯆꯥ ꯆꯥꯔꯣꯏ, ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏꯌꯦ꯫ ꯙꯝꯆꯥ, ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯎꯕ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯙꯞꯀ ꯇꯧꯁꯤꯜꯂꯛꯏ꯫ ꯆꯥꯛꯇꯨ ꯆꯥꯊꯣꯛꯑꯣ, ꯑꯩ ꯂꯥꯛꯑꯕꯅꯤ꯫ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯆꯥꯔꯝꯗ꯭ꯔꯗꯤ ꯑꯩꯗꯤ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯤꯀꯣ꯫ ꯂꯥꯏꯖ ꯄꯥꯈꯠꯅ ꯀꯞꯂꯝꯕꯗꯨ ꯇꯣꯛꯂꯒ, ꯆꯥꯒꯦ ꯙꯝꯆꯥ, ꯑꯩ ꯆꯥꯒꯦ꯫ ꯙꯝꯆꯥ, ꯅꯪ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯆꯥꯛ ꯆꯥꯔꯨꯔꯒꯦ꯫ ꯆꯥꯔꯣ ꯆꯠꯂꯣ, ꯑꯩ ꯂꯥꯛꯄ ꯍꯧꯔꯕꯅꯤꯀꯣ꯫ ꯊꯝꯃꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯐꯣꯟꯗꯨ ꯐꯠ ꯀꯛꯏ꯫ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯁꯤꯠꯇꯨꯗ ꯉꯥꯊꯔꯒ ꯀꯞꯄꯤ꯫ ꯄꯨꯟꯁꯤꯕ ꯔꯤꯇꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯤ꯫ ꯂꯥꯏꯖ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯏ꯫ ꯌꯨꯝ ꯌꯧꯔꯗꯨꯅ ꯌꯥꯝ ꯐꯤꯡꯅ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯕ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯥꯏꯖꯁꯨ ꯇꯨꯝꯂꯝꯕꯗꯨ ꯍꯧꯒꯠꯂꯒ ꯐꯝꯃꯤ꯫ ꯃꯥꯏꯊꯣꯡꯗꯨꯗ ꯅꯣꯛꯃꯤꯒ ꯇꯧꯗꯨꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯖꯔꯤ꯫ ꯄꯨꯟꯁꯤꯕ ꯃꯥꯅ ꯄꯥꯏꯔꯛꯏꯕ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔꯗꯨ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯐꯠ ꯊꯝꯃꯤ꯫ ꯑꯗꯨꯗ ꯁꯥꯏꯟ ꯇꯧ꯫ ꯂꯥꯏꯖ ꯆꯦꯗꯨ ꯄꯥꯏꯈꯠꯂꯒ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯨꯟꯁꯤꯕꯗ ꯉꯛꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯜꯒꯗꯨ ꯅꯤꯛꯂꯤꯒ ꯇꯧꯔꯒ, ꯁꯤ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔꯁꯦ ꯀꯩꯒꯤꯅꯣ ꯙꯝꯆꯥ? ꯑꯩꯁꯨ ꯁꯥꯏꯟ ꯇꯧꯔꯕꯅꯤ, ꯅꯪꯁꯨ ꯇꯧꯔꯣ꯫ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ, ꯏꯕꯥꯅꯤ ꯈꯥꯏꯅꯔꯁꯤ꯫